I'm telling you, until the date. He came on 26th of December. Manipur da kan mijing changlingai asomda Chinese PLA army amasung Indian army ani gi marakta anauba stand of amaga su thokre. Agreement amagi matung inna kholai puthokna tuna kapna badi yadabanina mamang dawna funaraga ihingna hing tanaraga naraga to I khanbanara karino handakti wari ngahak sanaraba matungda amu handokna kre. India amasung Myanmar ga tainariba ngamkai sing asibu saman khajinduna free movement regime asibu lushinba yaroi haiduna wazaw ngangkiba Mizoram gi nongna karak level chief minister Laldo Homa Amit Shah gi maikaidagi border fencing tawragani haina lauthorakpadagi center gi maikaidagi paikhalakliba khongtang asida thingbadi tawroi adubu khongtang asibudi pendre haiduna mahaki statement hongdokre khudingmak pu anuba video amada amukka na taramuk juri Hauji landform asisu anauba mayon amada lakle. Ngasi video sina hauji thokliba irang siki matangda aroibe video oina bohonasi. Hauji Manipur do oinakliba fibam. Thengnariba landform asiki matangda aikoi masel khangminaba yabo wafam kaya amagi matangda waring naina video semjakri. Mapung fana sithan anthadana yengnabagi damakta playlist amasu semjarabani changduna yengbiyu. Mayamadudi makha amuk chatharasi. Ministry of Home Affairs ki miyoi sing tharakduna hanjin faminaduna wari sanaraba matungda ayaba pikraba mifam amagidamakta Mizoram Praja singda Iran control tawnubagidamakta sijinnaba yaba sunataba country amaga amagagi marakta lan thorakpa matamda sijinagadaba aduki matik yamna advance oiraba khusu khulai kaya ama puraktuna Kangla mamangda so tawduna lebliba si karigino miyoi kaya amana ujage haiba fawbada fangdaba khulai asi Nasidi puthokduna micham mayam sing asida video fawba namhalamki masina kari haidingliba Hauji Manipur da thokliba irang asida India ki oina geopolitical gi oiba score settle tawnobagi damakta Manipur asi lanbung ama oire haibasidi miyoi ayamana hujikti khangnaramlagani trade ki matangdabu oigera India US China ki oiba Myanmar da leiriba interest asiki matangdabu oigera mamangda panjakre India se hauji maga yumlona duna leiriba country sing asiga leiriba mari asi ka hena faba haibadu oisilaktre Mainland India amasung northeastern states sing asiga samnariba chicken corridor hainai koina khangnariba mafam asiga samnaduna leiriba piklaba Bhutan hairiba country sisu India ga aduki matik yamna mari chetpa country ama oina lakibani adubu haukiba thakara asidadi makoigi leiriba lamgi sayetnaba du losinabagi damakta Bhutan gi luchingba sisu China da ngai hak leitana chatuna meeting yauri yimthangna duna leiriba Myanmar hairiba country sisu lanjao ma toktuna machet ta duna leiriba sini Pakistan gi haire hanadagi hauna hamuni China gi maikaidigi India sib maikai mari maktagi sintungna question basisu leptri Maldives ta haire pro China oiba lengak ama laktuna Indian army fawba tanthok pirakre masigum loba tanja sida amu 1962 da India na maithibadagi China na lausin kraba India gi maikei degin aksai chin haina khangnariba mafam asida leiba Chinese PLA army singa hauji aikoina Ladakh haina khangnariba mafam asida leiriba Indian army singa gi marakta border da sayetnabadagi amuksu stand of macha amasu tawkre masigi matungdani ngasi Kangla da pangthokriba mifam adu bungak senbani haiduna aduki mati yamna advance oiraba khulai kaya ama puthoktuna Kangla mamangda lepliribasi border town oiriba More hairiba mafam asida aduki matik jamna afafa khulai sing sijinnaduna attack chatharakpadagi state force laikidaba central force to asok apan yawroba fawbada basigumlaba khulai asi sijinnabadi lairedana puthokduna utpa fawba tawkide sinnabasu yaroidaba Mizoram Praja sing leiba mafum amada puthokduna so toramlaga amuk hapchinduna pukriba si border state su oidiba Manipur da leiriba irang asi kudong chaba lawduna yimthangnabada leiriba country sing India ki interest ki wang da tabak toriba lupsing asida message ama thanabagi damakta honari hauji India hairiba country asi masagi oiba khulai kara puthok seduna atopa country sing dasu tapna yonba haurakli ngasi puthokduna so toramniba khulai odu hauji malem ki oina leiriba khulai ki kaithel da yamna dima leiba yamna pamna khulai amasu oiri maramaduna advertise tawbu oirambasu yai mathang asina Ikui kuidringaida More da security forcing gi matakta yamna kana satharkiba attack aduda yum khara mai chakpa adu yumthangna badal leiriba Myanmar hairiba country asidagi fire brigade oina laktuna kanki atoba country amadagi border lansinduna lakiba fire brigade adu Manipur lengangna kauribra natragana
Government of India na kauribara haibasigi chap chaba pakum aihakti khangdri adom khangbirabra khangdaba taragadi wang hangbinasi matam kharagi mamangda international media amakakta India gi state ama oiriba Manipur gi ngamkai gi oiba jaga sing amasung Manipur gi more tangi jaga khara pawba yaubagi maong amada pausida phongdorakpagi wafam amasu thengnaba laikre Maduda phongdokliba Myanmar da democracy talibani haiduna leiriba rebel group sing asi Uncle Sam na support tauba group ni maramaduna matam leiringaida khangdokpina hauduna tungda khudongthiba laktanabagidamagda honausi matang asina hojik leiriba irang asida Imphal Valley tamna chintharakliba khong turel masinu chingmosi Kuki gi lamsing phauduna chintharakpani haiduna Kuki singi maikaidagi water treaty gumba ma sign tawduna makoida kanaba khara fanghannabagi wafam khara su phongdokpa thengnei masigumlaba khongthang asi country amaga khudam oina India amasung Pakistan gi marakta leiriba water treaty India manungi oiba state singi hairagana Tamil Nadu amasung Karnataka gi marakta leiriba isingi oiba treaty asigumani makoina pamlibasi makoigi oinadi hauji asi tonganma state ama oina leiraga complete separation pangbagi maongdani tawrukliba lalong asi phangdaba haibadu tongana thamkrasi matamgi matungina adumak leiriba irang asina pujarakani adubu aikona khangba yabadi makoina hairiba si yaraktaba taragadi makoigi haunabi isingi lambi sing asi thingzinba thaidokpa natragana amon akai sing thajillaktuna sijinnaba yahaloidoribani aikoigi oinadi hauji irang asina maram oiduna toti tadaba yamna kuire adom gisu hayeng yorokloi hainingai leite maram asina atuba matamda leiriba miyam sing asigi darkar oiriba ising asibu konanabagi sang phawbadi pangnabagi damakta isingi sourcing asi semgatpa matam yaure wafam asi khudingmakta yaukinabagi damakta kara share tawnasi thausadabagi thabak adudi tawnarusi yariba makai atuba matamda semgat sagat haunaba honarasi asukuiba matam asi thausadana adumak yanabagi damakta lakbagi ngasi aikoina mai chaklibasi aikoina hojik leiribasi international border oiba state amada leirubana America India amasung China gi marakta yamna kana sanariba Myanmar munabagi geopolitics asidasu aikoi asi ichenda chinagadoribani matam kuinadagi kuthongnaduna lakba adusu ceasefire lautoktuna mana ngamjaba jaga sing adu control tawnaduna napak tanare hairi oirakliba fibam asi aikoina mikupna homsingna adumak yengsinduna leiba mathau tari masida oirakpagi matungina aikoisu sem sahauba ama darkar oiri India gi interest tabu kanagani hairabadi tamba ngamba natte mamangda Cabo Valley pitok lambagi tawdok asinasu proof oina adumak leirabani masi chenba yararoidaba pot amakakni